NPP na saugatpa tokliba asi nongthomam birena luchingba BJP ki lengak asidagini karigumba state asigi leadership ta ahomba laklabadi NPP na lokiba pirep adu amuk hanna khanagani haina Meghalaya ge chief minister su oiriba NPP ke national president Conrad Sakmana phongdokre Times of India pauchena piba report amaki matung ina kiramasinga mari lengna Meghalaya ge chief minister Conrad Sakmana hai NPP na saugatpa tokliba asi nongthomam birena luchingba BJP ki lengak asidagini aikoina birena luchingba BJP ki lengak asida thazaba leiraptre maramasina NPP na lengak asida saugatpa tokpane Hauzik state asida oriba fibam ase kupna yengli karigumba state asida leadership ke ahongba laklaba amade punna thabak tawminabage lambi amada laklabade amuk hanna punna chatminnabada thoina akaiba lekte haina mahakna makhata ki panba yabadi tha sigi tara National People Party NPP na nongthomam birena luchingba BJP ki lenga asida saugatlamba adu tokki bhane